SHIRUI Lily Festival gi PAOMEE CHATPA PAOMEE team AMADA MAHAR REGIMENT na CHATHARAK-KHIBA THOUONG adu YANINGDABA PHONGDOKTUNA ngasi All Manipur Matam Ishei Kanglup Ammik ki Thoumee Shing na Palace Compound LEIBA HAPTA KANGJEIBUNG CHANGPHAM da Wakat Meefham Chathakhre Wakat Meefham aduga mari leinana Ammik President Khaidem Thoibin hai chahi ani hena charang naba fibam amada leiringai talak asida MAHAR Regiment na MST bus ta thaba Manipur haiba wahai lauthoknaba honarakhiba adu laibaktiba thawong amane haina Ammik na lawi Manipur gi territory manungda Manipur haiba wahai ase sizinaba yadragadi India lengakna Manipur da yengliba mideng asi karamba mideng no isagi iramdamgi maming thaba gari tongbada athingba piraklabanina aikhoi tumina leifam thokte thodok ado Manipur miyamda thamoi shokpa thodok amane thodok ado da chenariba khudingma action lokhapam thoe miyamgi pukning wakhal fathanaba lebak asigi mapi mapa oiriba governor na su thabak tofam thoe masida governor na tumina leithoklabadi hena kanba khongjang changsin bagi machak ama oirakane Manipur miyamna changsilakpa khongjang khudimakta Ammik na chapchana thawatuna saruk yagani hainasu mahakna phongdoke Lapa Manipur kita mata changchi lapa Manipur siki hojik tangda ba ma purak na bahona bada artist khoi gi su achuba thodang ni apun ba sakta mama sakba matamda akhoi na bakok thongna chapa yaroi adu bu chatla pata bani adu leiri ba siki ta mata organization lam chawna libi posing da bakoi na yalapa param jingda hanbele tana khoi changsan bada yauragani haibagi akhoi artist singi adu ba girep amaga loina na akhoi phamja bani haiba wafam chi thamjari adu khomiyam ge mapam da su akhoi na artist singi makai de ge shu akhoi na hawai hakchang yauna honna be aba akhoi honna jagani